Hello guys, welcome back again. Ngasisu mayam damakta yamna interesting oiba anova video ama puraga lae. Ado mayam amuk kaina tominase video se yenginase. Ai video se dum title da thumbnail da dum khangbiramagani. Ado yamna harawe ngasidi kay ani ai crush hai ta ne ba. Mayam ju crush oina ngane ado ai ju crush hai ta. Big fan ne ado se Biju da call prank amtang tawse. Ado mayam yenginase kamai tawge do video se loibau yang dio adu di haji call prank je tawnaba Biju da call tawnaba tawrase adu call tawdingai mamang da ko crush da call tawdoni na parkhuma pitang chaisen ya haji call tawji ko di call tawji ko adu di ja yeng se pakhla da han tawrase phone je paikhalaktigo ma thabak chinbra khangdigo आप जिस व्यक्ति को कॉल कर रहे हैं वह उत्तर नहीं दे रहे हैं कृपया कुछ समय पश्चात प्रयास phone je करें paikhalaktre ado thabak chinambu swa ado amtanga tawri yengiko amukka tawge paikhalan kai ngai di आप जिस व्यक्ति को कॉल कर रहे हैं वह उत्तर pairaktre ado hoi thabak chilambu rambe ai ado khangdi hoi mo film star gi honabi chawkhoira number khangdabagira orambe ai ani magi situation amadi lerambe ado khangdrego ado yengse di kamai tawge do yengse aduduga adu last na tang tori yengse ahum la ipai pu ahum la kai na ma tang tori yengsi ko hanak paira ga di paire paira ga di paire paik ka paik le na yengse आप जिस व्यक्ति को कॉल कर pairaktre रहे हैं ado kai torse amuk mana message start ko ani call tor ko yengse adu dukan da flak ta kan tor kan da number ge pairaktre ado khangdi yengse ado kenom ta haje ge ngasai Biju da haje ai crush ta ai phone tawdo pairaktre wa ado pairaktre matung da haje se pung je numida kan tore ai pung tawdo gi khar kuina lay kan da ai je tawrak pra yengje na sungai ne ado phone di tawrak tre wa ado ai WhatsApp ta sang kan da mana WhatsApp ta na text tawra me wa ado WhatsApp ta text to ibani conversation ga tawnare sum text ka thanare wa ado text to ai hapakke ado call tawgi ngasi di khudong jaba phangre ado matang jaba da ai call to tawjarage aduga kamai Biju wai thana do onging na se ado text to hapage mayam yengiro ado video se nungai ga di like to biramo subscribe to khambiramo aduga comment to pibiramo ado text to yengmina sigo mayam sham harawe ngasi di Biju thana reply ga to we ko text ka thabe ko jam harawe ado mai mathan keno call to do hapsara ke ko mayam di text yengmina
Chalo chattaba yadraba nangdi yenglam lanu hanna aingonda aikhoi ligi laiba asida tamlam le nongdamba na kaino yaba ngamdraba thamoina wana lenduna leihori yaba ngamdraba thamoina wana lenduna leihori asimatan hairam khona aibu khora aibu sikhora aibu khora aibu sikhora kaina mai chakibana kaina babu kiriba thamoini khanghudana tatkhare mari se samjinnabiganu maunda kaina mai chakibana kaina babu kiriba thamoini khanghudana tatkhare mari se samjinnabiganu maunda nanga thengnadringai mamang punsi ado pamlakle nungsiba masa khanglamdraba wajaram loi aisu ngasidi khamlanu aibu amu chatlage landam se thadotuna nungsibi nangi saktam utlanu aigi mangsida amu khamlanu aibu amu chatlage landam se thadotuna nungsibi nangi saktam utlanu aigi mangsida amu nangbu uroidaba mafamda lottuna hing